ꯗꯤꯀꯦꯊꯣꯛ ꯏꯪꯈꯣꯜ ꯀꯣꯏꯖꯔꯤ ꯏꯟꯖꯥꯡ ꯍꯦꯛꯀꯦꯅ ꯂꯥꯛꯆꯔꯤ ꯌꯥꯅꯤ ꯌꯥꯅꯤ ꯍꯦꯛꯆꯧ ꯀꯣꯕꯤ ꯆꯥꯎꯔꯦ ꯏꯪꯉꯦ ꯌꯥꯝ ꯏꯪꯉꯦ ꯐꯗꯤꯒꯣꯝ ꯃꯅꯥ ꯍꯦꯛꯀꯦ ꯀꯣꯕꯤ ꯂꯩꯗꯣ ꯍꯦꯛꯀꯦ ꯇꯧꯅꯤ ꯆꯥꯗ꯭ꯔꯤ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯑꯣꯏꯅ ꯍꯦꯛꯂꯒꯦ ꯆꯥꯎꯔꯦ ꯆꯥꯎꯔꯦ ꯂꯩꯁꯥꯕꯤ ꯐꯥꯖꯔꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯑꯩ ꯀꯣꯕꯤ ꯂꯩꯁꯤ ꯁꯤꯕꯨ ꯆꯥꯎꯔ ꯁꯤꯕꯨ ꯆꯥꯎꯗ꯭ꯔꯤ ꯍꯥꯏꯁꯤꯕꯣ ꯆꯥꯎꯔꯁꯤꯗꯤ ꯇꯣ ꯑꯩ ꯍꯧꯖꯤꯛ ꯀꯛꯇꯣꯏꯅꯤ ꯊꯥꯡꯒ ꯄꯨꯔꯛꯏꯁꯨꯗꯣ ꯃꯄꯨꯝ ꯃꯔꯩ ꯐꯥꯗ꯭ꯔꯤ ꯑꯗꯨꯅ ꯍꯦꯛꯈꯤꯔꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯖꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯁꯤꯗꯩꯁꯦ ꯁꯤꯗꯩ ꯂꯩꯁꯥꯕꯤ ꯑꯆꯧꯕꯁꯦ ꯄꯨꯔꯥ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯑꯣꯏꯅ ꯍꯦꯛꯑꯣ ꯅꯪꯗꯤ ꯀꯣꯕꯤ ꯂꯩ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯗꯤ ꯍꯦꯛꯑꯔꯣꯏꯒꯦ ꯑꯩ ꯂꯩꯒꯤ ꯒꯥꯔꯗꯦꯟ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯜꯂꯣ ꯂꯥꯏꯛ ꯑꯃꯈꯛ ꯇꯧꯋꯦ ꯂꯥꯏꯛ ꯇꯧꯁꯤꯜꯂꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯒꯤ ꯁꯅꯥꯔꯩꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯗ꯭ꯔꯤꯗ ꯄꯤꯛꯏꯍꯦ ꯌꯥꯝ ꯍꯣꯏ ꯁꯅꯥꯔꯩꯁꯤ ꯑꯣꯏꯅ ꯍꯥꯟꯅ ꯍꯦꯛꯑꯣ ꯅꯪ ꯁꯅꯥꯔꯩ ꯌꯥꯝ ꯐꯖꯕꯅꯦ ꯑꯣ ꯁꯤꯁꯨ ꯁꯤꯅ ꯑꯄꯤꯛꯄ ꯃꯆꯥꯅꯤ ꯃꯌꯥꯝ ꯂꯥꯏꯛꯁꯨ ꯇꯧꯁꯤꯟꯕꯤꯌꯨ ꯂꯥꯏꯛ ꯇꯧꯗꯦ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯂꯥꯏꯛ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯤ ꯀꯨꯟꯃꯥꯊꯣꯏ ꯂꯥꯏꯛ ꯑꯃ ꯍꯪꯒꯥꯝ ꯑꯩꯒꯤ ꯅꯄꯥꯁꯤꯗ ꯑꯝꯇ ꯍꯦꯛꯂꯒ ꯑꯩꯒꯤ ꯅꯥꯞꯄꯁꯤꯗ ꯑꯝꯇ ꯍꯦꯛꯑꯒ ꯆꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯆꯤꯟꯖꯔꯛꯀꯦ ꯁꯅꯥꯔꯩꯗꯤ ꯆꯤꯟꯅꯗꯝꯅꯤꯗ ꯀꯃꯦꯟ ꯏꯔꯣ ꯀꯃꯦꯟ ꯏꯔꯣ ꯀꯃꯦꯟ ꯏꯕ ꯇꯞꯄꯤ ꯀꯃꯦꯟ ꯏꯕꯤꯔꯛꯑꯣ ꯉꯥꯏꯔꯤꯕꯅꯤꯀꯣ ꯑꯩ ꯍꯣꯏ ꯍꯣꯏ ꯉꯥꯏꯌꯣ ꯉꯥꯏꯌꯣ ꯀꯣꯕꯤꯁꯤ ꯀꯝꯕ ꯍꯦꯛꯁꯤꯒꯦꯅ ꯁꯨꯝ ꯈꯜꯂꯤꯕ ꯄꯥꯏꯜ ꯒꯥꯔꯗꯦꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯄꯥꯌꯜ ꯊꯦꯡꯀ꯭ꯌꯨ
पायल को भी सपोर्ट कर दीजिए आप लोग। ꯗꯤ ꯀꯦ ꯊꯣꯛꯄꯨ ꯆꯠꯈ꯭ꯔ ꯌꯥꯠꯂꯣ ꯀꯃꯦꯟ ꯏꯔꯛꯈꯤꯗ꯭ꯔꯦ꯫ पायल लाइक भी कर दीजिए, लाइक करो। ये को भी कमेंट करो। मयाम कमेंट इबीरो, लेप्कनो कमेंट इबीरो। मटर भी आ गया। हवाई थराक से पाल ले, खमेलिसिन भी पाल ले। कमेंट करो, कमेंट तो बिरो में आप। हवाई पालक तोरे, बोखला भी आने वाला है, बी फ्लावर आ गया। चना मना है जगह, लहसुन के पत्ते, सुमन सुमन।
लग रहे हो। कमेंट इबीरो, कमेंट करो।